Ziribam District Ningsing Khungi 50-bedded hospital ngasi ayuktagi hauna District Hospital Monitoring Committee Ziribam CSO amadi Mairapaibi Singna Outpatient Department OPD amadi Chief Medical Officer CMO Office Thonglon Sinkre masigi matangda District Hospital Monitoring Committee Ziribam gi convener and Sadananda meeting na paumi singda haikibada Hospital asigi Doctor Singh amamuk thazilak ama amuk lauthok toba tobiganu haina Manipur gi lengak takayara khanna aiba zerol aduga minister level da achawa sang sing unaduna laklibani mamangda CMO yauna doctor khara transfer tawkibagi matangda lengaki mihut ka mifam ama famduna yanaba ama purak kibada quality amadi rank suba doctor na CMO ohenba aduga loinina tha ahum khudingi specialist doctor ahum tharakpa adu hariba specialist ahum tha ahum khudingi change tobiba haribo wafam thamkibani adubo grade suna masagi rank leiba CMO oizaramba adu transfer tawraga in charge ama grade su sudaba amana CMO ohenba thong lengakna Ziribambu tasayna nung sibidre Jiribamgi prezagi maramda karimata khanbidre haina lawi haiba wafam thamlagli Aikoigi hospital asidayda masagi grade suna CMO oizaribani pa se doctor se transfer tawbirakanda hawjik in charge amamuk hapsanbire aduga loinana amuk adusu grade thargi aikoi CMO oibam thoktaba grade thargi Kanomra doctor amana post amana CMO hapsan bire aduga atopa mana amuk aikoi sidaida asidagina sahi ahumgi mamangdagi aikoi corona leringai matamdagi doctor si mangre Jiribam hospital da thabakti karaktaba aduga duty di tawradaba aduga tolopti tha khodingi kairaga lauramba doctor ama aduga matamdugi disi samna aikoi hariba doctor si karai chakrage na thibada thiba khangidradana akoi press media amadi department jingda Jiribam dagi doctor ama mangre haidana akoi cheron bhawa thokraba adugumba doctor amana ngasi amuk in charge DMS in charge oina adusu grade 4 yam junior oiriba grade 4 gi rank ta leiba amana amuk in charge oina amuk order thokpirakpase masi lenga kasina Jiribambu tasengna nuksibidre Jiribamgi maramda Jiribamgi praja gi maramda kasuk khanbibal leitre hana Jiribamgi praja jingna aikoina logjai